ꯍꯥꯏꯅꯕꯁꯨ ꯉꯝꯗꯦ ꯇꯥꯊꯣꯏꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯆꯤꯟꯅ ꯃꯔꯣꯟ ꯑꯃ ꯇꯨꯝꯃꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯅꯣꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯇꯥꯊꯣꯏꯕ ꯃꯕꯨꯛꯁꯦ ꯆꯨꯝꯅꯕꯅꯤ ꯇꯥꯊꯣꯏꯕ ꯍꯟꯗꯛꯀꯤ ꯃꯥꯅ ꯅꯨꯄꯥ ꯀꯣꯏ ꯑꯩꯅ ꯆꯤꯡꯅꯔꯛꯄꯁꯦ ꯀꯨꯏꯔꯝꯅꯦꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯤ ꯑꯥꯏ ꯕꯤ ꯀꯤ ꯕꯨꯛ ꯂꯥꯡ ꯀꯥꯇꯦ ꯂꯥꯡ ꯈꯥꯃꯤꯉꯩꯅ ꯒ꯭ꯔꯧ ꯍꯧ ꯇꯥꯕꯅꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯗꯥꯏꯔꯦꯛ ꯍꯧꯕꯤꯅꯦ ꯀꯩꯗꯧꯔꯦꯅ ꯃꯥꯅ ꯂꯣꯟꯅ ꯅꯨꯄꯥꯒ ꯀꯣꯏꯗ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯊꯣꯏꯕꯥꯏꯗꯣ ꯀꯅꯥꯅꯣ ꯊꯣꯏꯕꯥꯏꯗꯣ ꯀꯅꯥꯅꯣꯕ ꯁꯤꯝ ꯅꯆꯤꯟ ꯅꯥꯔꯨ ꯆꯨꯝꯃꯨ ꯀꯔꯤꯅꯣ ꯅꯥꯔꯨ ꯆꯨꯝꯃꯨ ꯊꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯊꯣꯏꯕ ꯀꯩꯅꯣ ꯅꯪ ꯅꯨꯄꯥ ꯂꯩꯅ ꯑꯣꯛꯇꯕꯤꯅꯦ ꯅꯪ ꯑꯣꯛꯇꯕꯤꯅꯦ ꯅꯪ ꯑꯩ ꯂꯩꯅ ꯊꯣꯏꯕ ꯀꯥꯏꯅ ꯊꯣꯏꯕ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯅꯥꯔꯨ ꯆꯨꯝꯃꯨ ꯅꯪꯅ ꯁꯦꯝꯅ ꯅꯪꯉꯣꯟꯗ ꯊꯣꯏꯕ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯊꯥꯗꯅꯤ ꯏꯄꯥꯝꯕ ꯆꯠꯈꯤꯅꯦꯕ ꯏꯄꯥꯝꯕ ꯆꯠꯈꯤꯅꯦꯕ ꯅꯪ ꯀꯩꯅꯣ ꯅꯪ ꯊꯣꯏꯕꯗꯤ ꯀꯅꯥꯅꯣ ꯊꯣꯏꯕ ꯂꯩ ꯃꯁꯤ ꯁꯨꯖꯟꯗꯅ ꯃꯁꯤ ꯅꯪ ꯈꯪꯕ ꯅꯠꯇꯦ ꯆꯠꯂꯣ ꯅꯁꯨ ꯀꯩꯅꯤꯡꯗꯦ ꯆꯠꯈꯤꯅꯤ ꯆꯠꯂꯣ ꯀꯩ ꯃꯥꯇꯨꯁꯦ ꯍꯜꯂꯣ ꯐꯣꯟꯒ ꯇꯧꯏꯅꯦ ꯇꯥꯊꯣꯏꯕ ꯍꯧꯖꯤꯛꯃꯛ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩꯅꯦ ꯃꯥꯒ ꯈꯥꯏꯅꯔꯕꯅꯦ ꯂꯧꯕ ꯂꯥꯛꯑꯣ ꯊꯦꯔꯥ ꯆꯠꯈ꯭ꯔꯣ ꯅꯪ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯃꯆꯤꯟ ꯄꯥꯏꯕꯤꯗꯣ ꯑꯃꯨꯛ ꯂꯧꯔꯒꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯣꯔꯦꯟ ꯁꯤꯕꯨ ꯑꯩ ꯃꯥꯜꯂꯦꯅ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯏꯅꯩꯁꯦ ꯁꯤꯒꯤ ꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯑꯒ ꯑꯩꯅ ꯆꯩꯔꯒꯦ ꯈꯣꯠꯂꯒꯦ ꯉꯥꯡꯉꯒꯦ ꯃꯇꯨꯡꯗ ꯑꯃꯅ ꯉꯥꯡꯍꯜꯂꯔꯣꯏ ꯃꯩꯔꯥ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯩꯁꯨ ꯃꯩꯔꯥ ꯍꯥꯏꯒꯤ ꯃꯃꯥꯅꯤ ꯅꯪꯒꯤ ꯃꯥꯟꯅꯒꯗꯕꯅꯤ ꯐꯥꯒꯤꯔꯕ ꯐꯤꯠꯇꯣꯏꯕ ꯌꯥꯗ꯭ꯔꯣ ꯐꯥꯒꯤꯔꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕꯅꯦ ꯑꯇꯩ ꯁꯤꯃ ꯃꯃꯥ ꯑꯩ ꯃꯃꯥꯅꯤꯅꯀꯣ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥ ꯁꯤ ꯀꯔꯤꯅꯣ ꯁꯤꯕꯨ ꯃꯤꯒꯤ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩ ꯃꯥꯟꯕꯁꯦ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯇꯣꯛꯑꯁꯤꯔꯁꯨ ꯈꯜꯂꯛꯄ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯤ ꯗꯥꯎꯟ ꯁꯨꯝ ꯆꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯊꯤꯕꯁꯤꯡꯁꯤꯅ ꯑꯊꯤꯕ ꯍꯥꯏꯗꯤ ꯑꯊꯤꯕꯕꯨꯗꯤ ꯅꯠꯇꯦ ꯃꯣꯏ ꯊꯤꯕꯗꯤ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯃꯤꯑꯣꯏ ꯃꯤꯗꯧ ꯆꯥꯗꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯦꯛ ꯇꯧꯒꯜꯂꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯁꯛ ꯐꯖꯅꯕ ꯇꯧꯔꯦꯗꯅ ꯃꯤꯅ ꯍꯥꯏꯗꯣꯏꯁꯦ ꯁꯛ ꯐꯖꯅꯕ ꯇꯧꯔꯦꯗꯅ ꯁꯤꯁꯨ ꯐꯖꯕ ꯁꯥꯏꯌꯦꯗ ꯉꯥꯡꯗꯣꯏꯕ ꯊꯤꯔꯦꯗꯅ ꯊꯤꯃꯜꯂꯦ ꯉꯥꯡꯗꯣꯏꯕ ꯀꯪꯉꯦꯗꯅ ꯀꯪꯃꯜꯂꯦ ꯉꯥꯡꯗꯣꯏꯕ ꯅꯣꯏꯔꯛꯑꯦꯗꯅ ꯅꯪꯗꯤ ꯅꯣꯏꯕ ꯐꯖꯗꯦ ꯄꯛꯇꯦꯅ ꯍꯦꯛꯇ ꯍꯥꯏꯕꯤꯗꯣꯏꯕ ꯀꯃꯥꯏ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣꯗ ꯍꯥꯏꯕꯅꯤꯗ ꯀꯃꯥꯏ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣꯕ ꯀꯥꯂꯦ ꯐꯨ ꯀꯥꯟꯗ꯭ꯔꯦ ꯐꯨ ꯅꯣꯏꯁꯤꯕꯨ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯅꯣꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯕꯅꯤ ꯅꯣꯛꯅꯗꯕꯗꯨꯗꯤ ꯑꯩ ꯀꯩꯝ ꯍꯥꯏꯖꯗꯦꯀꯣ ꯅꯣꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯑꯃꯃꯝꯗꯤ ꯂꯣꯏ ꯂꯩꯗꯣꯏꯅꯦꯕ ꯐꯅ ꯃꯁꯛ ꯐꯖꯕ ꯑꯣꯏꯒꯦꯔꯥ ꯐꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯕ ꯀꯅꯥꯝ ꯂꯩꯇꯦꯕ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ ꯃꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯑꯃꯗꯤ ꯁꯣꯏ ꯂꯩꯅꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯄꯨꯡ ꯐꯥꯕ ꯀꯅꯥꯝ ꯂꯩꯇꯦꯕ ꯃꯅꯥꯇꯣꯟ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯅꯠꯇ꯭ꯔꯒ ꯃꯃꯤꯠ ꯐꯩꯕ ꯅꯠꯇ꯭ꯔꯒ ꯃꯌꯥ ꯁꯦꯞꯄ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃꯗꯤ ꯁꯣꯏꯔꯝꯒꯅꯦꯕ ꯑꯗꯨ